इमेज पाउदाम यंग ताबीरिबसिंगबु अहान वक्तदा बिनीताना तरामना ओक्सबगलोयना खुरुमजरी हौजिक पाउदाम असगी मरोय पाउ पिजरी मणिपुरदा हौखिबा पुंग कुनमरी दा मियोय लिसिंग अमा चाम कुनतरेत नौना पॉजिटिव ओइबा थेंगनाख्रे मियोय 13 ना लैखिद्रे कक्सिंग केंद्र के एमएलए रामेश्वरना ऑक्सीजन कंसंट्रेटर खुचिनख्रे फेस मास्क अमदी हैंड सैनिटाइजर यंथोख्रे हैरानगोई थोंग SWS कम्युनिटी हॉल दा मास कोविड वैक्सीनेशन थौरम पांथोख्रे लोइना मिकोक थिबदा शेड्यूल कास्ट अमदी शेड्यूल ट्राइब नतबा अतै कास्ट वाइज पॉपुलेशन हापतनबा गवर्नमेंट ऑफ इंडिया ना वरेप लौरे हाइना MOS फॉर होम अफेयर्स नितायंदर रायना हाइक्रे मपुंग अब पाउ पिजद्रिंगगी मांगोयना कोविड-19 लाइना लाइसासी लेंगाक अमदी फ्रंट वॉरियर खलतना थेंगनबा ngamloi लाइना लाइसासीबु लमदम असिदगी मरु फंगना मांगहनखिदुना मियांगी महौसागी पुंसीदा अमुक हंजहनबदा अखोय खुदिंगी चावरबा थौदांग लै लेंगाकना लाइसासीबु मखाताना संदोरकपदगी थेंगनबा पाइखतलिबा थबक थौरम सिंगबु सगोतुना माइ पाहनसी लोयना लाइसत असी मी अमदगी मी अमदा यामना लाइना लौनगनबना यारिबा मखै युमयुमदगी चथोक पिगनु तंगाई फदबगी चथोलबसु फेस मास्क उपियु सोशल डिस्टेंसिंग ngakpiduna miyam punbiganu loyana khut sa toina sapon sinaduna hamdok piyu natraga hand sanitizer sinaduna samthokpa kaubiganu mapungayo paulo birasi Manipur state ta hokhiba pung kunmari da nauna miyoi lising ama cham kuntaret positive oikiduna state asigi apunba confirm covid positive case Lising marfu taruk satrat kulumdoi shukre miyoi 13 na laikidabadagi sikiba migi masingna lising ama samri supna mapan yore ngasigi miyoi lising taret jani humdram pan test tawkiduna covid pandemic tawbadagi na ngasi phawbada test tawkibagi masing lakh tara lising tara mari supna 13 sukre Kaksing district asda hokhiba pung kunmari haibadi ngarang July 18 gi nungthil pung ani tabadagi ngasi July 10 gi nungthil pung ani phawbada district asagi miyoi chama covid positive oiba thengnakhi makhoi lengana salaiba covid testing center da marpunipan jiban hospital da ama amadi ima hospital da 13 positive oikibani apunba miyoi sahum maudra test tawkibada miyoi sahum nipu marina lenga ki testing center da miyoi 15 jiban hospital da amadi miyoi 19 ima hospital da test tawki covid-19 pandemic asna malemgi miyoi crore 13,19,9,5,5,5 positive oikre masigi manungda miyoi 1,95,13,5,5,5 laikidre miyoi crore 13,93,35,5 na recover tawkre laisa asigi saithengna khwaidagi so'alaba laibakna USA na oiri laibak asda miyoi crore 3,50,13,5,4 positive oiba thengnakre Ani suba so'alaba laibakna miyoi crore 3,13,8,3 sahum kunithoi positive oikiduna India na oiri aduga Brazil na miyoi crore 1,92,9,3 positive oiduna ahum subada lairi India gi oinadi positive case 1,92,9,3 thengnaduna Maharashtra state na ahanbada Kerala na positive case 1,39,9,3 thengnaduna ani shubada amadi case masing 1,19,9,3 thengnaduna Karnataka na ahum subada lairi Idul Zuha lising ani kunmathoi kumaina lakpada Manipur gi Chief Minister N Biren na yaifa paujal pirakli Chief Minister gi paujal da Idul Zuha kumai asi kathokpagi kumaini kumai asi prithibigi mafam sinba thungna nat ki satnabi kaya ga loinana harau tayamna Islamic ki tha Dul Duhal Hijada pangthoknari kumai asina has loikiba amadi Prophet Ibrahim na alabu ningjaba amadi thajababu khangali kumai asina kathokpagi amasung khudingmaki afabagi wakhalon adubu utli COVID-19 pandemic na oiribe phibam asigi yenglaga Muslim Isilinaw sina kumai asibu yumda dharmagi oiba tharam sing adu COVID ki satna kanglonga na pangthok pinaba appeal tobagloyana kumai asna state asida lairiba mipum khuding machimanaw oibagi mari hena chasinaduna mara tappa lamda ma puraklasanu hairi
Islam Lining Satpasingi Hayang Pangtokadoriba Idul Adha Kumaiga Marilena ngasi Pulai Pokpi Social Welfare Association Sangayung Pam Pulai Pokpi PSWAS na Association na kon ba yumthong singda sa thakna polam sing yenthokre Manipur Pradesh Congress Committee MPCC ki President Govindas Konthau Jam ngarang athengbada party dagi resign tobagi serol pisinkre adumainama mahaki serol adu haujuk phawbagi oina party na ayaba piba leitri hairi hiramasi matangda hayang Congress Party ki national leaders sing Manipur da laklaba yai haina thajaba yaba paugi likhuna mana hairi amaromda Govindas Konthau Jam ngarang Congress Party dagi resign tonaba serol pisinkra matung mahak haujuk phawbagi oina party amatada yaukibagi paw leitri Nakalamaromda thajaba yaba paugi likhuna magi matungina ngarang Congress Party dagi toknaba serol pisinkraba Govindas Konthau Jam yauna Congress ki MLA Nipan BJP da yaurakpa yana leire hairi COVID-19 laisa thingnanaba honabada mateng oinabagidamakta MLA Mayalambar Rameshona oxygen concentrator face mask amadi hand sanitizer singba potlam sing khusinakre amadi yenthokre Bombay Stock Exchange Amazing Namaste na oxygen na punduna All India Shipping Board ki member ama oiriba Atul Kulkarani ki khuthangda Community Health Center Kaksingda sinanaba oxygen concentrator ama MLA Mayalambar Rameshwar da khusinarapodagi ngasi DC Kaksing amasung CMO Kaksingda MLA na khusinakre Amaramdasu MLA Rameshwar na Sing Tang Women Development Association amadi International Pharmacy Kaksing Kaithelga khusamnaduna Kaksing area da hangliba Community Home Isolation Center CIC singda amasung Kaksing district ki oina leiriba COVID care center da leiriba inmates singda hand sanitizer face mask amadi thaknabai sing koina chatuna yenthokre DC Kaksing D Gangmai CMO Kaksing TS Rajan amadi Sing Tang Women Development Association Manipur ki President N Kunjeswari yauna chatkiba ngasi khongsa aduga mari leyana Mayalambar Rameshwar MLA Kaksing Ashina phongdorakpada Manipur lenga ki lusingliba miyam gi CM hairaga su hena khangnariba CM Nongthombam Birenda haijarubadagi Kaksing district amasong koibada leiriba district ki COVID hospital ama sanaba order thokpikre Athoba matamda saba horagani masida natana matung tarakpada Kaksing district ta waliba CIC Kaksing da X-ray gi specialist doctor gi waliba kaya asisu mathang menkhat piraktuna Kaksing district asi health care gi lamda Manipur gi manungda matik chaba mafam saba district ama soidana ohen birakani haibagi thajaba Kaksing district ki miyang gi thajaba Manipur gi CM gi mafam da su thamli haina su phongdoraki MLA na Kaksing da matamatang I paumiyam da yahonbada thodang loriba paumising da su face mask amadi hand sanitizer su kudol tamki Kaksing district da waliba CSC center da waliba X-ray gi specialized doctors gi adagi medicine doctor gi child doctor gi asiguma waliba mayam si mathang menkhat piraga Kaksing kendra amadi Kaksing district asi health care facilities da system da Manipur gi manungda yamna matik chaba mafam chaba mafam ama ohingani haiba wafam thajaba siga loinana ngasi COVID-19 pandemic ki laina asina nariba unok asibu athu matamda phanbiu aduga hariba laina asi Kaksing kendra gi Kaksing district ki Manipur gi barak ki laimai dagi athu matamda muthatpada koi punamak mateng pangminasi COVID laisa sibu thengna bangasi speaker Yumnam Khemjang gi miyang makhada Singjamai Kendra gi oina COVID-19 gi laisa tagi ngathoknaba lokholakpa khongthang gi makha satharakpa oina ngasi Hairangoi thong the social worker club ka kusamnaraga mass COVID vaccination gi tharam pangthokre Hairangoi thong SWS community hall da pangthokpa pre mass COVID vaccination adu da miyoi samri yankhairom vaccination tawnaba pandam thamli hairi miyamna yari makhai vaccination tawbinaba SWS club ki maikai dagi apel torokli Amaromda Khangabo SG MLA Suja Kumar amadi District Administration Thobal gi makhada Task Force Lamding Khumantem Lekai gi nupi amadi nupa volunteer singna sinduna ngasi Lamding Khumantem Upper Primary School da mass COVID vaccination program pangthokre first dose amadi second dose ki punna miyoi jam 38 COVID vaccine kapthokiba tharamaduda ACSC gi MLA Suja Kumar Okra amadi Sangayumpham Jila Parishad member Hibjur Rahmana financial support yauna mask sanitizer glove amadi face shield kaya mateng pangbirakpagidama task force asigi maikaidagi apenba phongdorakli COVID-19 के second wave asibu
ngakthoknabagidama Thobal District DC gi miyeng makhada sengkiba COVID-19 task force tenthagi thongmising dangasi social and cultural activist Rakesh Nauremna lupa lising manga galoyena hand sanitizer madi face mask sing kusinaduna puning thogatkre Tentha da letul sarakpa COVID-19 mass vaccination program gi sarwama oina ngasi su tentha kunau bazar da pangthokhi mass vaccination program adubu section nga sengkiba tentha kunau gi police outpost da mathau toriba police personnel sing amadi task force ki thomi sing da tengbang polam sing kusinabagi thoramadu da Rakesh Naurem na phongdokibada COVID-19 task force tentha gi nungsijaraba frontline warrior oina thawai khubakta haptuna tentha da leiriba khunja sing asibu COVID-19 dagi kandaba yade haiduna hona biriba volunteer sing asigi thauna makhoi gi kathokpagi mataw asibu ikai khumnaba utpoina aigi maikai dagi lupa lising manga hand sanitizer amadi face mask sing asi mateng pangjabani ngasi pangthokiba mass vaccination gi tharamadu da tentha kulgi khunja kayana jingna bai leitana thokpirakuna mapung phan bibagidamata task force ki maikai dagi miyambu thagatpasu phongdorakli Jiribam District Asagi Deputy Commissioner Obatantana District Magistrate Sohoriba W Malengamba Senglei IAS Nangarang Thokiba Order Amagi Matungina IB Lekai Champanagar B Houndbank Village Kaisal Pinji Amadi Kalinagar Part 1 Dagi Miyoi Amamam COVID test obada positive oibagi mafam taru asi containment zone haina lauthokre Masi Para 12 the Manipur Epidemic Diseases COVID-19 Regulations 2020 gi makhada containment zone lauthokibani area asida biyan chatokosin tobada thingba thamle masida kanaguma miyoisna containment zone asida thamliba niyom sing thugaiba tarabadi section 188 of the Indian Penal Code and Section 51 of the Disaster Management Act 2005 ki makhada cherak phangani haina order asna palli 41 Chandel SG MLA Yas and Water Resource Minister Letpao Haukipna Chandel District ki Lambung Village ta COVID-19 pandemic ki mateng oina thasigi hokiba tangtara nipanda seng bek chani pibirak pagidama the Lambung Village Authority amasung Lambung Youth and Cultural Club na ngamkhai leitana thagapa phongdorakli Village Authority ki members sing adu Prida Punchungi yumthong sing amadi khuladu dagi saidang laba miyoi amamamda keji manga yenthoki haina Lambung Village Authority ki serol amana hairi India ki nupi football ki forward chanaba Bala Devi bu AIFF Women's Footballer of the Year 2020-21 oina khankre mahakaloyana naha oiriba Manishana AIFF Women's Emerging Footballer of the Year 2020-21 award ki lauthokre AIFF Women's Footballer of the Year 2020-21 piduna ikai khumnar birakpada chahi kunthra mathoi shurabi balana AIFF ki official oina thadorakpa oina serol amada award asi pibiduna mahak puikai khumnaba utpirakpada mahak yamna harauba phawi amadi aihakna AIFF amasung aigi marup singna saugotpibagidama aina thagatchari haiki Low ubada sinariba Har athaba mamaldagi wangkhana yolambagi da mangarang Khongjong Police Station ki officer in charge Inspector K Santosh na lusingba team amana Samra mamang lekai dagi Koncham Mohori Singa Sahi Nifuni Thoya Pokpa K Samu Singa amadi Samra Blomkai dagi Janambam Sarat Singa Sahi Yangkai Apokpa Lekhidraba CS Goromani Singa dagi Phagat kiba Super Bag Kun Potas Bag Kun Mari amadi Diamond Bag manga adu Hauzik Lomi Singna Lauda Hapnaba Hargi Ka Hena Dakar Oiba Matamasda Miyamda Phangalagani Haina District Magistrate Thobal District Rangnamai Rang Peter na thorakpa order amana phongdorakli order sa palibadi essential commodities ta saliba harasi phangnadabagi khudong chaba lawraga Koncham Mohorina lupa changa thaba super bag amada lupa satrat kuntrada aduga chanambam saratna lupa sanipa humdra manga piba potas bag amada lupa lising amasani yangkai amadi lupa samri marpu piba diamond bag amada lupa lising amasani panda yole haiba pau phangbadagi Inspector K Santosh ki kangbuna makhoi animak masa gi dukanda mamal hena yolamba thena kibadagi har sing adugaloyena dukan sing thingjin kibani hairiba har sing asi open sale toraga masa gi thariba mamalda longmi singda phangalagani hairiba order asi District Agriculture Officer na Police Department Thobal gi assistant kaloyena action lokhola matung July 22 phawbada madugi report District Magistrate ta pisingadabani hairi Haukiba July 13 nungthilda Kaisampa Nitya Chuthekta leiba BJP office mamangdagi Bolero amaga Activa amaga huran kibagi case amaga mari lena Manipur police na lokholakpa
खोंथांग अमदा गाड़ी हुरान खुदपु अमगी मियोय अमा फारे गाड़ी तरेट फंगले मास्टर माइंड यावना अनि फाबा फंगदना लैरी ngasi nungthil Imphal West SP Conference Hall da pangthokpa pawgi mipha amada Imphal West ke SP Dr. S Ibom Chana Phongdol aduna hai gari huran ke basiga mari lena police na lokholakpa khongthang amada CCTV camera gi footage ningthi na lawra matung ngarang na handagi kupsen senaduna laki marak asida ngarang nungthil Imphal West ke commando OC P Asobna Lusingba City Police ki OC Sudhir Thobal commando gi team mari amagaloyana akaknaba pawma phangmadagi Lilong ising kaifam taret lobok idiga manaktagi miyoi khara leirambadagi phagat pangamki phagat pasing adui manungda gari huran baduda chenabani haiba masak khangbangamki gari huran bada haktengna chenaba phagalo miyoi adugi maming yumkhaibam Moshin Elias Ningthem Chaitramapan apokpa Nurjaman Lilong Hauraibi awang lekai da leiba se phagat pangamki mahpu wahang pang chathabada mangkiba gari sing adu phangbangamkre police na recover tawraba gari sing adudi Bolero AS01BE 5197 Alto K 10WB 20 AG3284 number Chadriba Alto Silver color ama Alto Silver color MN01S3368 Gypsy MN03A1110 Alto Steel color MN04A1029 amadi Mangkiba Activa MN01AD 8807 amadi so extra amasu phangbangamki mahakpu hangpang chathabada gari huran bagi thabasi MD Asgar Ali sahi kuntrani panapok palai khidraba Nasib Ali Lilong awang lekai amadi MD Ashikur Elias Atomba sahi kunmathoya pokpa Alauddin Leifam Lilong awang lekai da leiba siga punna chathabani haiba khangbangamki MD Asgar Ali asi District Council ge ojani huran bagi thabak asi MD Asgar Ali asina mastermind oiraga chathabang ngambani haiba khangbangamki makhoi anidi phagat pangamdri hairi Lilong ising kaifam ado tare labuk ngani ju khangnaba ko ado Lilong awang kai idiga gi mafam sida moi khara laire haibasi paw se tabadagi aikoina moi si question laga phara kanda ado yauramba accuse amadi chengre mi ahum mari lokhatpani akoina verify phajana tawra matungda akoina masida crime da directly involved tawba mi amakak phange hojiki mi sigi maming se khoi yung khaiba Mosin Elias MD Mosen Elias Ningthem haibani ma se Lok Sabha ke atopa session amada Ministry of Home Affairs na haikibada mikok thibada Dalit Singh amadi scheduled tribe nataba tai caste wise oina haplaroi mathang mikok thibada caste ki matangda macha taba report pibiu haina Maharashtra amadi Odisha na central government da haijarakre hairi MOS for Home Affairs Nityander Rai na haikibada mikok thibada scheduled caste amadi scheduled tribe nataba atai caste wise population haptanaba government of India na warep lore Lok Sabha amadi state assembly singda makhoi gi missing gi matungina scheduled caste amasung tribe ki reserve seat Constitution ki matungina thamli rural areas in the Ministry of Rural Development na lisingani tara da socio-economic and caste census SECC hana pangthokre haiba wapamsu Minister Rai na haiki aduga urban areas in the Ministry of Housing and Urban Poverty Elevation ICUPA na pangthokrabani haiki Terrorist in Malem Pumbada terrorist ki thabak togunaba anoba khulai sing sinari wafam ase haujathariba parliament ki mipamanungda Lok Sabha da Rahul Kaswana hanglakpa wahangi pakum aiboina MOS Home Affairs Nityander Rai ne pikibani anoba khusu khulai kya piraduna security force sing amadi intelligence agencies sing na terrorist thengnabada mapangal government na hapli haiki training kya supiri haiba wafam su Minister Rai na panki wahang asi churudagi karakpa BJP MP Rahul Kaswana hanglakibani Haujarabada Mara Pamkana Pijari Manipurda Haukiba Pung Kunmari da Miyoi Lising ama Cham Kuntaret Nauna positive oiba thengna kre Miyoi Tara na laikidre Kaksim Kendragi MLA Ramesona oxygen concentrator kuchina kre face mask amadi hand sanitizer yenthokre Hairan Goithong SWS Community Hall da mass COVID vaccination thoram pangthokre loinana mikok thibada scheduled caste amadi scheduled tribe nataba tai caste wise population haptanaba government of India na warep laure haina MOS for Home Affairs Nityander Rai na haikre ngasigidi paudam pijaba matang asaloisinjare miyang tabiriba singbu amuka na kurumjari